ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯂꯦꯞꯇꯅ ꯇꯧꯖꯒꯅꯤ ꯄꯨꯟꯁꯤꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩ ꯁꯣꯔꯁꯤꯅ ꯍꯣꯜꯂꯤꯕ ꯃꯈꯩ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩ ꯃꯍꯦꯁ꯭ꯋꯔ ꯃꯌꯥꯝꯒꯤꯗꯃꯛꯇ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯑꯩꯒꯤ ꯀꯩꯁꯥꯝꯊꯣꯡ ꯀꯦꯟꯗ꯭ꯔꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨꯁꯨ ꯃꯍꯦꯁ꯭ꯋꯔꯅ ꯈꯨꯔꯨꯝꯖꯔꯤ ꯇꯁꯦꯡꯅ ꯍꯟꯗꯛꯀꯤ 12 ꯑꯦꯁꯦꯝꯕ꯭ꯂꯤ election sida tasengna mai pakpadi ngamkhidre koigi little margin haitare vote chama something da lehore adubu maheshwar gi damakta matam pumna makta lepiba koigi ai committee members dagi ingonda ai gi damta support tawba ko meyam punamak maheshna hainingai letena thagachari mahesh gi damakta lepiba punamak maheshna adugi laman ai matam punamakta singani aduga mahesh kaidau nungda maning halloi ai manipur praja punamakta haijari kaisamthong kendri praja punamakta su haijari maheshwar kaidau nungda maning halloi hen hen thabak torakani aduga ai praja gi leptana seba tawjagani tasengna aigi kaisamthong kendragi 5 years ki aigi sum aina changsanjarak pa journey sida ai matem tang kitang tamjarabada yam nungaiba tasengna ai samak itomda pokchai itomda pokcharagasu aingonda aidi kendra sigi yamba inaumpa iche ichan mama chiche mayam loin punminaraga aigi family moina macha moina aibu loina biraga aigi loina minaraga family gi setup ama tawjagre aduna tasengna aingonda ngasi thadabiriba 8000 something votes se aigi family gi hoidi kaisamthong kendra da aigi cha sina inau sina kainoma awonbam purapa ngamgani ko haibagi thajaba ngama loina aimana pibirakpanen thajai aduna masigi ai leptana leijagani aduga mayamna aionda hangbirakpa ni mahesh ki damta leiri kumain tawgadoino hairapado ai tasengna ai haijage mahesh kaidongda maning halloi mayam gi damta leptuna leigani mahesh da yauribe energy machet amwo hande aduna mahesh ta hena energy bibiyo nusiba hanagi nusiba do hena nusibiyo aduga compulsory ai mayam gi seba leptana tawjagani punsisina leiri makai source na holiba makai matam punamakta ai maheshwar mayam gi damakta dum laigani haibase mayam thaijari